ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯊꯝꯕꯧ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯋꯥꯈꯜꯅ ꯆꯌꯣꯝꯁꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ ꯋꯥꯈꯜ ꯃꯣꯟꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯩꯕꯨ ꯂꯦꯞꯇꯣꯞ ꯑꯗꯨ ꯑꯃꯨꯛꯇꯒ ꯌꯦꯡꯁꯤꯔꯅꯤ ꯌꯦꯅꯈꯥ ꯑꯗꯨꯝꯅ ꯊꯝꯈꯤꯕꯗꯣ ꯃꯩꯈꯨꯗꯤ ꯀꯥꯈ꯭ꯔꯕꯅꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯀꯥꯟꯅꯗꯦ ꯃꯅꯤꯊꯣꯏꯗ ꯐꯣꯟ ꯇꯧꯏ ꯄꯨꯡꯁꯨ 10ꯗꯤ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯅꯤꯊꯣꯏꯗ ꯄꯟꯊꯗꯅ ꯀꯣꯜ ꯇꯧꯏ ꯃꯅꯤꯊꯣꯏ ꯑꯗꯨꯁꯨ ꯔꯤꯡ 2-3 ꯆꯠꯄꯒ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯏ ꯏꯇꯥꯎ ꯀꯔꯤ ꯂꯩꯔꯒꯦ ꯑꯍꯤꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯔꯥꯍꯨꯜꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯁꯥ ꯍꯥꯏꯗꯅ ꯈꯣꯜ ꯊꯪꯅꯕꯗꯒꯤ ꯅꯤꯄꯥ ꯑꯃꯈꯛ ꯃꯁꯥꯗꯨ ꯂꯩꯀꯠꯅꯔꯝꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯝꯕꯅꯤ ꯅꯪꯕꯨ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯕ꯭ꯔꯣ ꯒꯦꯝ ꯁꯥꯟꯅꯁꯤꯔꯣ ꯔꯥꯍꯨꯜꯅ ꯏꯇꯥꯎ ꯑꯩ ꯒꯦꯝꯒ ꯀꯛꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯑꯩ ꯒꯦꯝ ꯁꯥꯟꯅꯔꯔꯣꯏ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯅꯈꯣꯏ ꯆꯪꯕꯗꯤ ꯆꯪꯂꯨꯗ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯏꯁꯥꯗ ꯌꯨꯝ ꯑꯗꯣꯝꯗ ꯌꯥꯝꯅ ꯂꯥꯛꯅꯤꯡꯕꯒꯨꯝꯕ ꯏꯊꯤꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯠꯇꯅ ꯐꯥꯎꯏ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯤ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯕꯈꯣꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯒ ꯋꯥ ꯈꯔꯁꯨ ꯇꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯅ ꯃꯥꯃꯊꯣꯏꯁꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯈꯔ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯗꯤ ꯌꯥꯔꯔꯣꯏ ꯌꯨꯝꯗ ꯄꯣꯊꯥꯔꯣ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗꯨ ꯈꯔ ꯐꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯃꯍꯥꯛꯀꯁꯨ ꯑꯩꯈꯣꯏ ꯄꯥꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯈꯤꯕꯅꯤ ꯑꯗꯨ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯏꯇꯥꯎ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯒꯦ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯐꯣꯟ ꯊꯝꯅꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯒ ꯂꯩꯔꯤ ꯇꯨꯝꯕ ꯊꯦꯝꯅꯕꯒꯤꯗꯃꯛ ꯃꯃꯤꯠ ꯀꯌꯥꯔꯛ ꯎꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯁꯥꯗꯨ ꯑꯣꯂꯥꯡꯂꯣꯟ ꯁꯥꯎꯅꯕꯒꯨꯝ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯍꯣꯏꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯂꯝꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯁꯨ ꯑꯃꯠꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛꯇ ꯑꯩ ꯍꯪꯆꯤꯠ ꯂꯥꯡꯂꯨꯈꯤꯒꯦꯔꯥ ꯔꯥꯍꯨꯜ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯉꯛꯏ ꯂꯦꯞꯇꯣꯞ ꯑꯗꯨ ꯈꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯁꯤꯜꯂꯒ ꯂꯦꯞꯇꯣꯞꯀꯤ ꯃꯃꯥꯏ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗꯤ ꯄꯨꯡꯀꯥ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯃꯩꯅ ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯨꯝꯅ ꯁꯤ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯁꯤ ꯈꯪꯂꯕꯅꯤ ꯑꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯍꯣꯏꯗ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯀꯌꯥꯁꯨ ꯁꯤꯠꯂꯤ ꯃꯄꯥꯜꯁꯤꯗꯗꯤ ꯂꯣꯛ ꯑꯃꯨꯛ ꯊꯨꯡꯒꯗꯕ ꯃꯥꯜꯂꯤꯗ ꯑꯩ ꯆꯪꯁꯤꯜꯂꯒ ꯍꯦꯞꯂꯨꯔꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯔꯥꯍꯨꯜꯒꯤ ꯅꯥꯄꯗ ꯇꯥꯔꯛꯂꯝꯃꯤ ꯔꯥꯍꯨꯜ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯨꯠ ꯂꯩꯁꯤꯟꯈꯤꯕꯒꯨꯝ ꯃꯍꯥꯛꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯣꯔꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯤꯕꯅꯤ ꯃꯨꯁꯤ ꯉꯥꯜꯂꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯤ ꯕꯨꯠꯀ ꯑꯣꯏꯔꯕ ꯁꯥꯠꯂ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯕ ꯁꯥꯠꯂꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯒꯤ ꯄꯔꯞ ꯆꯪꯉꯛꯏ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒꯅꯤ ꯌꯦꯅꯈꯥ ꯑꯗꯣꯝ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯁꯤꯗ ꯇꯣꯛ ꯍꯥꯏꯅ ꯁꯨꯔꯕꯒꯨꯝꯅ ꯇꯧꯔꯔꯤ ꯔꯥꯍꯨꯜ ꯑꯗꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯃꯇꯧꯅꯣ ꯈꯟ ꯊꯣꯡꯗꯤ ꯍꯥꯡꯗꯦ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯇꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯩ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯧꯅ ꯔꯥꯍꯨꯜꯒꯤ ꯂꯦꯡꯕꯥꯜ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯔꯥꯍꯨꯜ ꯈꯪꯄ꯭ꯔꯦꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯊꯝꯕꯧ ꯑꯗꯨ ꯃꯃꯤꯠ ꯅꯣꯏꯗꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯗꯤ ꯃꯤꯀꯞꯄꯨ ꯊꯣꯛꯂꯛꯏ ꯌꯥꯎꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤꯕꯁꯤꯅꯤ ꯃꯄꯥꯜꯒ ꯊꯣꯛꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯔꯥꯍꯨꯜꯅ ꯃꯥꯃꯥ ꯑꯩ ꯊꯣꯛꯇꯦꯗ ꯇꯨꯝꯃꯨꯔꯁꯤ ꯃꯥꯃꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯄꯥꯜ ꯑꯗꯣꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝꯅ ꯐꯤꯅꯥ ꯇꯣꯡꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯅꯤꯡ ꯇꯥꯅ ꯇꯨꯛ ꯍꯥꯏꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯣꯏꯔꯨꯝ ꯅꯣꯏꯗꯨꯅ ꯆꯪꯂꯛꯂꯝꯕ ꯊꯝꯕꯧꯒꯤ ꯅꯥꯄꯗꯁꯨ ꯇꯥꯔꯛꯂꯝꯃꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯕ ꯅꯠꯇꯦ ꯀꯅꯥꯅꯣꯅꯦ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯂꯨꯔꯤꯗꯨꯕꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅ ꯇꯤꯟꯅꯔꯝꯕ ꯖꯥꯠꯂꯥ ꯑꯩ ꯌꯦꯡꯂꯨꯗꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯐꯩꯖꯨꯞ ꯑꯁꯤ ꯆꯤꯡꯈꯠꯂꯒ ꯇꯨꯝꯂꯝꯂꯣꯀꯣ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯔꯥꯍꯨꯜꯅꯗꯤ ꯊꯝꯕꯧ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ
खामगे तौसबनी थंबाउना थोखिबन हानख्री राहुल अदु म्यूल थौल सुदी ममांग थोंग अदु थंबाउना फल्लौना हांगतो ई सुमांग अदु के कोइबद मपा लांगददी कनासु लेरंब उदी हौसिक तता खिब मखोल अदुबो इना खासुमना सिनसिन खिबगुम तौइनी लेरंबुदना नंग कनानु लम हेलिबसिबो थंबाउना मसिलदा कन्न कन्न ngangaga थोखरिबदो राहुलगी नापदसु तारी राहुल अदु अकीबा पखत्पना मसादुनी ई महाक्सु हिप्पा याद्रदुना para parap thogla i mamang thong adu ngasillaga habawna thorakanu haibani na mahaksu thogudri thongjil mapala duda lepaga leirari amoromdana thambawado yana khalu khasin matungna makhuda sajay ama pai larten thongmay ama pai koina yengi adu bukana shu leiba udi ira lakna baka su sari ai napa thorai masa kanano ai si kanano khanglabra thambawni ne thambaw nam yang duda sethagene thorawni narin pharabade ओइदा पाथबा मतुंगदा अमुक लग्नरक्लबदी मी ओइरे लाई ओइरे अइगे खुत्ता याइबी थवाई थागरबनी असुमना मखोंग दम दम थिन महाक्सु इमुंग तमना संगा अमी थोंगजिल मपालदा राहुलना लेपगा लेरमबसिदा खंगप्रे खांगी महाक्सु इबंगो नंगदि सिदा कैदोरिबा संगुनु हे तुमुरुने हे नंगबो सेसे थोंगसे लोन सिलगे लाव लाव संग सिलाव मखोय अनी थोंगलोन सिलमलगा संगई थंबाउदे हेना खंजिलुब तौदी हुईगो ओइरंगमनि हायन खंतो ई असुम तौना मखोयसु अहिंगी मतमदो हौसिंखरि माथंगी अयुक अंगनबदनी नाकल अमरोमदना मनी थोयगी मयुमदनी मनी थोय अदुदी हौगत खिबा नत्रि मनी थोयगी मपा सनामसामदी सनामसागी मरुप थोयसादो मखोय अनी हौगत ई अदुगा अयुक अंगनबदुदा फमांग अदुदा फम यामना लोरबा वा मखक खनरगा लेरमी अयुक ngल्ले हाइजबगी वानी नुमित के मंगाल थोकपा नत्रि ममसु तौरीबनी सनामसाना इताव थोयसा अइदी नंगना नसा फगलकपसिबु ngakpa ani suri karamna tawribno khaibnida hospital da pura phawba doctor na hak asi yumda potha haluro makhoina layeng mangamluroi haidun hairiklibani aduga ikoi den halapka nasa sibu khangan kankalakliba aidi ngaktaba ngamde itaw thoisana itaw aigi sara tawkhibado doctor na layeng mangamgadaba natini madu laina namhatpani ni taw aisu isam samba amadi nati maiba nati haisabagi wani taw aina khangjaba khara swadumak lei aigi silla sida wahi kang sonma ngamlakpataki aina khangjaba laison titon kayama murum sonbadaki aigi sagi hanagi pangala sida hanjilakpa ngamlibani kanade sita aina ngarang haibadu tumlamdai gi matamda nakhoigi khulla sida laimutin mo kayasu mathi phonglakadori mamangi matamda nahang haibadagi asu khangmani rahul haidan amal lairami haibado angangado madu lai sinba angangni mahaki mapok mayado kaya pharamgadaba mani mayumasu laimutin mo kaya na question selag lairi nangi na phomda lairi ba lairik ado parobadagi manil khara phangbaga makhoi nilam koi sapadi inarakpa lai singaduga pungi isinaraga lairi masibu phanabagi amat ngaiba pambairi aina ngarang haibadu itaw madubu nang kari khallibagini sanamasana itaw nang na haibadu ay sumunna khali adum na taw magti kitang hangman ngadra haina khalli do itaw thoisana itaw nakong ani subaya banatini thabak adu tawdrabadi nakhoi kholda siri mutpatabani taw koirak laroi mathang chumthong khuding makta maina waina tangna samtharakpago loina samtharak lagani taw aduna aina haibasi yarasi sanamasana hoi taw aduna pharagani adoi taw makhogi mayum madu mai thadokpada ata yum pati samnarak loirani thoisana herai taw karisu tawroida laukse hagula u nakhuda saru mapaya mapaira u aina thawdu pairak lagi yumgia koibado sinba thungna loina mak thaw session gadabani adu saru khara masu makhogi mangola du thamgadabani saru thamgudriba maramadudi makhogi mayum madu thaleramba tinu laimo fataba kaya silambado saru khudab adu mai thabada loina mak yaw krasanu haiduna aina sinarangudribani launi taw kiganuni ai yawriba siri makhoyani makto mamsu tawro matamasida la ami ngahak lairabadi nongsi mapung phana ngalagadabani khulla siri laitin kaya mathi phongi haiduna wa langnarakpasida laikai miyoya matasu nganna hogon ade numina yakairak laba matamda yahowa ngaktani makhoyani makto tungda magdalang inarami rahul gi mayumda sanguklami
थोई साना मांग थारगा संगई मखोइना संगतपदा महौसना तब सामिन कयासु अदुमक फंगी अदो मखोइ मदुन हेना खंजिलुद्री तौगुदरिबा थौवदो थुना पांगनबगिदमक्ता लैकाई मी खंगनबगिदमक्ता संगलिबनी परप संगलगा राहुल होइगी मयुम मदुगी मंगोलदुदा सरो खुदाब अमा थम्मी अदुगा युम मदुगी अकोइबा सिनमा थोंगना थावदो लोइनमक सैसिली साहिब लोइरबदा थोइसागी मसिलदा सरो खुदाब अदु बियेनि लाइसोन कया सोलला मतुंग मैखेल अदु फटलाउना खेलगा लंगसिलमी हेक खेतपगा ग्रोंग हाइना सखलकलमी मखोइ अनि अदो तुंगदा मांगदा मफम अदुदगी कना उद्रिङै खंद्रिङैदा सेंथोखरी असुम तौना लता होइना हाना लैरम मयुम मदो ग्रोंग ग्रोंग हाइदना नोंमदु लतिया फागना मैरी अदुनु वांगना सखलकलबदा युम थंगनबा मदि लैकाई मिसिंग अदो खंगनरकलमी अदुबु युम मदुदा कना संगलुदी लैमोतिनमो कयाना सेनबा तमनरबा युमने हाइबदुदा मखोइ सिंग अदुसु मसादो अकी तुजुंगबग लोइनना लापतक ना थोंगाला दुमदा लेपगा येंगनरगा लैरी युम मदुना पुंगतुम तुमले हाइरबा कांदा थोइसामदि सना मसादो मयुमदगी अमुक थोरई अदुगा लैकाई मियाम येंगलिबा मयामदुदा असुमनबा हाइ मपु महागना नोंगदम लेदो लाइमोतिमो कया इल्लबा युम मसी हौजिक्ति अरिमखक लैतना मै गौ महागना लोइनमक साखरी लैकाई मियाम हौजिक्ति अदो मदुमगी सादा सिंगनरंबा नुआइरमदबा लैबा अकेदु जिंगु फोगलमदुसु फारगदबनी करीमत लाइमोतिनमुगी वा लैत्री मयाम हनबिरो अयुम मिंखोला सिदामुक संगबिरुगन मखोगी इंखोला से मतम सुपगी होइना ताइबंग सा कनामत संगबिरुगन असुमना सनामा सामदि थोइसाना लैकाई मियामगी ममित्ता उच्चाई हिरमी साइरिबा उदसिसु मियामगी फनबगी हिरममदि ओइरिबनी मनि थोइना सु राहुलदा पाउ पीरी मखोगी हाना लैरम मयुम मदो उत्कुमना लोइनमक मैना साक्तुना मांगहल्लमनि हाइदना राहुल लदुसु नुंगाइतबदि यामना पोई ममालता सुमंगाई अदुबु अमुक हना खुंगंगादुदा हल्लगा लैगनि हाइबदो निंगलुद्रबनिना कया थोइना नुंगाइतबसु पोगलमदे मतम तेदुमक हौसनखी थाबुंग अमा मुक्ति इंगना सिंगना माइकयनिमक्ता नुंगाय फनादुमक लैरमनी अदुबु राहुल होइना लैरिबि युम मसिगा खोइबदा अहिंग सबोकि मतमदा महौसनतब करिगुमामदि हेक हेक साफोंगुम तौई थांबाउ स्वांतक मरक राहुलना हाइबदगी मखोइ मतै मनावदो अनम मतमदा राहुल होइगे मयुमदा यारेक्तुना लैरबनी थांबाउसु खंगली युम मसिया खोइबदा करिगुम्बा अमदि लैरे हाइबसि सबसाना खंगदबगी वानी नुमित्तो नोंमाइजिंग नुमित्की अयुकी मतमनी राहुल लदुसु मखोइगे लैकाय असिदगी ममानबा कयासु लोइना तिनबा फाजना हौरबा मतमनी महाकी ममानबा अबोथियामरि अपंग मखोइ अनिगा राहुल लसिगा नक्सिना तिनबसु हौरकलमी अयाम मतमदा राहुल होइगे मयुमदा मखोइसु लैरमनी अदुबु अयुंग नुंथेलगे मतमददि राहुलगे मयुम असी करिमत तौबनति नुमियांगे मतमदा खक्तनी युम मदुगी अखोइबदा अकीतु जुंबा सखिना कया पिरकलिबसि ngasi अयुकी मतमसिदा अबोथियामदि अपंग मखोयनि मक्तो राहुलगी कादा पुन्ना फोन मेलगा लैमिनरी अबोथिना इताउ राहुल नंगी येतोगी वीडियो सिंग अदो आइसु लोइनमक येंगदे ताउ अदो व्यूअर सिंगसु यामना पांगदबा अमदि लै मदुदा चलगा ब्लॉग अमतंग नमलुरबदि ताउ असि व्यूअर दि अदोकी मति हेंगलकनिदा राहुलना याइने ताउ व्यूअर सिंगसु वीडियो दुंगाइबा लमदा चलगा ब्लॉग नमो हाइबना तोइना हाइरिबनि ताउ अपंगना मागी वाबु अतै ओइरमोइ ताउ आ साबना चलगा थाबल सोंगलुसि अदुगा वीडियो नमो हाइरक ओइरमनि नत्रगना लंबी लमखांगदा थेंगनबा नुपी नुपादा प्रेंग तौसि हाइदना हाइरक ओइरमनि ताउ नतै सबा वा ओइरमोइ ताउ अबोथेना हेराइबा वा हाइद्रिङैदा अदुना संगात हातपदो ताउनुदा फागिसु फागिनी अपंग नंग फरक तारकनुको ऐ राहुलदा अमुक्ता सेंगना हाइगी ऐ ताउ राहुल कथु करन तौगदबा नति यामना मसेंग ओइबा मेमोरी वीडियो ओइना ओइरगा दुमक लेहौरगदबा मन्नि ऐ खोइगे सिदगिदि खरा लापी मनिंग सिंग हाइदन खंगनरिबसिदा युम ममखक लै युम मदुइ ताउ ममांगी मतमदा मियोइ क्यासु महमदुदा लैदुना लैरमि हाइ अदुबु लाई तमनबा बुत पेट थोइ हाइब्रा अदुदगी युम मदो अनासु संग मंगमदना लैरे हाइ होइ लम कोइबा बुदि मरक मरकता दुमक संग करिसु तौदे हाइदा ai khoi manabashu hapta amuki mamangda saluri makhoisu karimata tawdi photo ka mayam ka pai taw aduda ai khoisu amukta salusira haibnida rahul dis file laukri mataw abo thena hairakpasida yari dei taw ai aduna video namadu khirabni
ꯑꯗꯨꯝꯕꯗꯤ ꯋꯥꯌꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯏꯇꯥꯎ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯧꯗꯣꯔꯛꯑꯣ ꯑꯕꯣꯊꯤꯅ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯇ ꯇꯧꯔꯤꯕꯁꯤ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯑꯣꯏꯗꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯅ ꯀꯌꯥ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯗꯨ ꯆꯪꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯅ ꯏꯇꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯗꯨ ꯉꯝꯂꯣꯏꯗ꯭ꯔꯣ ꯅꯪ ꯁꯣꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯍꯩ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇꯕꯨ ꯀꯤꯔꯤ ꯑꯄꯪꯅ ꯑꯀꯤꯕ ꯁꯤꯕꯨ ꯄꯥꯡꯗꯕ ꯀꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯤꯔꯗꯤ ꯀꯤꯔꯦ ꯃꯥꯗ ꯅꯠꯇꯦ ꯅꯤꯡꯉꯣ ꯑꯩꯁꯨ ꯀꯤꯅꯦ ꯅꯪꯅ ꯌꯥꯝꯅ ꯀꯤꯗ꯭ꯔꯕꯗꯤ ꯀꯦꯃꯦꯔꯥ ꯄꯨꯔꯣ ꯅꯊꯟꯅ ꯅꯝꯃꯨꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯏꯇꯥꯎ ꯔꯥꯍꯨꯜꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯂꯁꯤ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯏ ꯑꯕꯣꯊꯤꯅ ꯃꯁꯤꯒꯤ ꯐꯔꯛ ꯑꯁꯤ ꯍꯦꯛꯇ ꯇꯥꯔꯛꯏꯁꯤ ꯌꯦꯡꯉꯨꯅꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯕꯗ ꯃꯍꯥꯛꯅ ꯍꯦꯛꯇꯃꯛ ꯐꯔꯛ ꯌꯥꯏꯕ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯇꯣꯛꯑꯁꯤ ꯑꯩꯗꯤ ꯑꯁꯨꯝ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯗꯨ ꯅꯠꯇꯕ ꯃꯐꯝ ꯀꯌꯥꯁꯨ ꯂꯩ ꯍꯦꯟꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯄꯔꯦꯡ ꯁꯥꯟꯅ ꯂꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯪꯗꯅ ꯚꯤꯗꯤꯑꯣ ꯅꯝꯂꯕꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯑꯩꯕꯣ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤꯀꯣ ꯔꯥꯍꯨꯜ ꯑꯗꯣ ꯃꯌꯥ ꯀꯥꯔꯒ ꯃꯪꯉꯒ ꯂꯩ ꯀꯔꯤ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕ ꯃꯗꯨꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯏꯇꯥꯎ ꯑꯕꯣꯊꯤꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯅꯪꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯡ ꯃꯆꯥ ꯑꯃꯅ ꯃꯆꯤꯜꯗ ꯄꯤꯗ꯭ꯔꯤꯡ ꯉꯥꯡ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯃꯌꯥꯝ ꯌꯧꯔꯤꯕꯗꯨ ꯈꯪꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯅꯝꯕ ꯉꯝꯂꯕꯗꯤ ꯀꯔꯤꯒꯤ ꯌꯧꯔꯣꯏ ꯑꯩꯗꯤ ꯌꯧꯕ ꯉꯝꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯣ ꯑꯄꯪ ꯅꯪ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯄꯪꯅ ꯉꯥꯏꯈꯣꯅꯦ ꯅꯪ ꯆꯠꯂꯒ ꯑꯩ ꯂꯩꯍꯧ ꯍꯥꯏꯔꯣ ꯏꯇꯥꯎ ꯔꯥꯍꯨꯜ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯆꯠꯂꯒꯦ ꯏꯇꯥꯎ ꯔꯥꯍꯨꯜ ꯑꯗꯨꯗꯤ ꯃꯌꯥ ꯀꯥꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ 1 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯂꯇꯥꯗꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯕꯁꯤ ꯃꯪꯗꯨꯅ ꯂꯩꯅꯤ ꯇꯧꯔꯤꯕꯁꯤ ꯒꯦꯝ ꯁꯥꯟꯅꯔꯦ ꯍꯥꯏꯗꯅ ꯒꯦꯝ ꯑꯗꯨ ꯑꯩꯅ ꯆꯩꯕꯗꯒꯤ ꯀꯛꯊꯠꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯣꯟꯗ꯭ꯔꯪ ꯁꯨꯗꯅ ꯃꯁꯤꯗ ꯃꯪꯉꯒ ꯂꯩꯔꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯤꯠ ꯂꯥꯎꯅ ꯊꯥꯏ ꯔꯥꯍꯨꯜ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯃꯁꯥꯗꯨ ꯈꯪꯁꯨꯡ ꯁꯨꯡꯈꯠꯂꯤ ꯏꯃꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯏꯃꯥ ꯂꯇꯥꯅ ꯑꯩꯁꯨꯅꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯌꯨꯝ ꯑꯁꯤ ꯁꯪꯉꯝꯃꯨ ꯁꯣꯒ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯒꯅꯨꯀꯣ ꯅꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯔꯥꯍꯨꯜꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯣ ꯈꯔ ꯊꯨꯔꯛꯎꯀꯣ ꯑꯩꯁꯨ ꯀꯣꯏꯕ ꯆꯠꯇꯣꯏ ꯂꯩꯌꯦꯕ ꯍꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯆꯠꯂꯦ ꯑꯁꯨꯝꯅ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯇꯥ ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯨꯝ ꯑꯁꯤꯗ ꯔꯥꯍꯨꯜ ꯑꯗꯣ ꯃꯊꯟꯅꯇ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯒ ꯂꯩꯖꯔꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯧꯕ ꯊꯥꯛꯇ ꯋꯥꯡꯈꯠꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤꯕꯗꯣ ꯔꯥꯍꯨꯜ ꯑꯗꯨ ꯕꯥꯞꯀ ꯑꯣꯏꯔꯨꯗꯦ ꯋꯥꯈꯜ ꯑꯗꯨ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯄꯗꯥꯔ ꯈꯜꯂꯤꯕꯗꯣ ꯃꯤ ꯑꯃꯅ ꯍꯥꯏꯗꯣꯔꯛꯄꯒꯨꯝ ꯍꯨ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯂꯝꯃꯤ ꯄꯗꯥꯔ ꯑꯗꯨ ꯍꯥꯏꯒꯠꯂꯛꯂꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯔꯥꯍꯨꯜꯒꯤ ꯃꯁꯥ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯔꯥꯍꯨꯜ ꯑꯗꯨ ꯋꯥꯈꯜ ꯄꯣꯞ ꯂꯥꯎꯅ ꯇꯥꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯌꯦꯡꯉꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯄꯗꯥꯔ ꯑꯗꯨ ꯃꯁꯤ ꯂꯦꯡꯕꯒꯨꯝ ꯍꯥꯏ ꯍꯨꯝꯕꯒꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯅ ꯃꯍꯥꯛꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯑꯀꯤꯕꯒ ꯄꯣꯛꯇꯦ ꯄꯔꯞ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒꯦꯗ ꯑꯩꯁꯨ ꯏꯇꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅ ꯍꯥꯜꯂꯕꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯖꯔꯝꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯥꯎ ꯑꯕꯣꯊꯤ ꯑꯃꯗꯤ ꯑꯄꯪꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ